ꯚꯤꯗꯤꯑꯣꯁꯤ ꯅꯝꯈꯤꯕꯗꯤ ꯀꯨꯏꯔꯦ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯅꯝꯖꯕꯅꯦꯕ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯄꯗꯣ ꯅꯪꯖꯍꯧꯗ꯭ꯔꯦ ꯍꯛꯆꯥꯡ ꯉꯝꯗꯕꯒ ꯐꯣꯟ ꯌꯥꯗꯕꯒ ꯋꯥꯔꯧꯕꯤꯒꯅꯨ ꯄꯥꯈꯣꯟꯗꯣ ꯍꯥꯠꯇꯣꯛꯆꯈ꯭ꯔꯦ ꯃꯅꯝꯗꯤ ꯈꯪꯗꯦꯕ ꯏꯃꯩ ꯅꯪ ꯉꯁꯥꯏꯗꯒꯤ ꯃꯅꯝ ꯅꯝꯃꯤꯁꯦ ꯍꯅꯨꯕ ꯅꯪꯉꯝꯃꯦ ꯑꯣꯏꯔꯦ Hello guys, ngꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦꯕꯀꯣ. ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯅꯤ ꯉꯁꯤꯁꯦ. ꯉꯁꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅꯀꯣ. ꯁꯤꯁꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕꯗꯣ. ꯉꯁꯤꯁꯦ ꯐꯥꯗꯔꯁ ꯗꯦꯅꯦꯀꯣ ꯃꯌꯥꯝ. ꯐꯥꯗꯔꯁ ꯗꯦꯅꯦ ꯉꯁꯤ ꯕꯕꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦꯅ ꯈꯜꯂꯦꯕ. ꯑꯗꯣ ꯏꯆꯦꯁꯦ ꯉꯁꯤꯁꯦ ꯆꯔꯆ ꯁꯥꯔꯚꯤꯁ ꯌꯥꯎꯕ ꯂꯥꯛꯇ꯭ꯔꯦꯕ. ꯍꯥꯏꯗꯤ ꯕꯕꯥꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯤꯜꯂ ꯂꯩꯔꯦꯕ ꯑꯥꯗ. ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯠꯂꯒ ꯏꯆꯦ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯕꯕꯥꯒꯤ ꯈꯨꯗꯣꯜ ꯇꯝꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯦ. ꯉꯁꯤꯁꯦ ꯐꯥꯗꯔꯁ ꯗꯦꯅꯦ. ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ. ꯀꯩꯅꯣ ꯍꯥꯏꯔꯒ ꯕꯕꯥ ꯊꯣꯛꯂꯛꯏꯒ ꯕꯕꯥ ꯊꯣꯛꯂꯛ ꯂꯩꯔꯦ ꯑꯥꯗ. ꯉꯁꯤ ꯈꯪꯍꯟꯗꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕꯅꯦ. ꯌꯦꯡꯉꯁꯦ ꯑꯥꯗ ꯆꯠꯂꯒ ꯀꯩꯀꯩ ꯈꯨꯗꯣꯜ ꯍꯥꯏꯗꯤ ꯀꯩꯀꯩ ꯈꯨꯗꯣꯜ ꯂꯩꯒꯦꯗꯣ. ꯀꯦꯛꯇꯤ ꯀꯝꯄꯜꯁꯔꯤ ꯀꯛꯑꯅꯤꯕꯀꯣ ꯃꯌꯥꯝꯀꯣ. ꯀꯦꯛꯇꯤ ꯀꯛꯑꯅꯤ. ꯀꯦꯛ ꯀꯛꯑꯒ ꯐꯨꯔꯤꯠꯔ ꯈꯣꯡꯒ꯭ꯔꯥꯎꯔ ꯂꯩꯔꯛꯀꯅꯦꯕ. ꯑꯗꯣ ꯀꯔꯝꯕ ꯗꯨꯀꯥꯟꯗ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ, ꯄꯣꯠꯇꯣ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯦ. ꯍꯧꯖꯤꯛ ꯑꯩ ꯈꯨꯟꯗ ꯂꯩꯔꯤꯕꯀꯣ ꯏꯆꯦꯅ ꯑꯥꯗ ꯀꯩꯅꯣ ꯋꯥꯡꯈꯩ ꯂꯩꯍꯧꯔꯤꯕ. ꯍꯧꯖꯤꯛ ꯃꯥꯁꯦ ꯄ꯭ꯂꯥꯟ ꯁꯤꯟꯕꯒꯤꯗꯃꯛꯇ ꯆꯔꯆ ꯁꯥꯔꯚꯤꯁꯁꯨ ꯌꯥꯎꯗ꯭ꯔꯦ. ꯉꯁꯤꯁꯦ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯒꯦꯅ ꯏꯆꯦꯁꯦ ꯁꯤꯜꯂ ꯂꯩꯔꯦꯕ. ꯃꯌꯥꯝ ꯌꯦꯡꯉꯁꯦ. ꯂꯨꯛꯁꯤꯁꯨ 2024ꯒꯤ ꯐꯥꯗꯔꯁ ꯗꯦꯒꯤ ꯂꯨꯛꯁꯅꯦꯀꯣ. ꯌꯦꯡꯕꯤꯔꯁꯦ. ꯀꯦꯛ ꯌꯧꯔꯛꯑꯦ. ꯗꯨꯀꯥꯟꯗ ꯀꯩꯀꯩ ꯂꯩꯕꯅꯣ ꯌꯦꯡꯁꯦꯀꯣ. ꯃꯌꯥꯝꯗꯁꯨ ꯍꯦꯄꯤ ꯐꯥꯗꯔꯁ ꯗꯦꯅ ꯋꯤꯁ ꯇꯧꯖꯔꯤ. ꯀꯦꯛ ꯂꯧꯔꯦ. ꯀꯦꯛ ꯂꯧꯔ ꯃꯇꯨꯡ ꯑꯃꯨꯛ ꯗꯨꯀꯥꯟꯗ ꯍꯥꯏꯊꯔꯛꯑꯦ. ꯍꯥꯏꯊꯔꯒ ꯏꯌꯥꯝꯕꯅ ꯐꯨꯔꯤꯠ ꯑꯃ ꯄꯨꯊꯣꯔꯛꯏꯁꯦ ꯑꯁꯤ ꯈꯜꯂꯤꯅꯦꯕ. ꯑꯗꯣ ꯁꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯒ ꯆꯤꯆꯦꯒꯅ ꯄꯥꯝꯖꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ, ꯅꯥꯀꯟꯗ ꯗꯥꯛ ꯑꯃ ꯂꯩꯔꯝꯕ. ꯃꯈꯥꯗ ꯁꯨꯝ ꯑꯗꯨꯒ ꯐꯤꯔꯣꯟ ꯑꯃꯅꯤ ꯈꯜꯂꯦ. ꯈꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯀꯀꯥꯁꯦ ꯑꯩꯒ ꯑꯗꯨꯝ ꯈꯪꯅꯔꯦꯕꯀꯣ. ꯀꯀꯥꯗꯁꯨ ꯋꯤꯁ ꯑꯗꯨꯝ ꯄꯤꯔꯝꯃꯦ. ꯀꯀꯥꯁꯨ ꯀꯀꯥꯒꯤ ꯄꯣꯠꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯇꯥꯔꯦ. ꯆꯠꯄ ꯈꯣꯠꯄꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯈꯤꯇꯪ ꯁꯤ ꯆꯤꯜꯂꯦ ꯀꯀꯥ ꯀꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯆꯦꯟꯖ ꯇꯧꯔ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯍꯥꯏꯇꯥꯔꯦ. ꯀꯀꯥꯁꯦ ꯌꯥꯝ ꯐꯩ. ꯏꯌꯥꯝꯕꯁꯨ ꯑꯗꯨꯝ ꯐꯩ. ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯀꯥ ꯈꯣꯏꯒ ꯈꯪꯅꯕꯁꯦ. ꯀꯩꯅꯣ ꯄꯣꯠ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯐꯕꯒꯤ ꯅꯠꯇꯕꯤꯗ ꯀꯀꯥ ꯈꯣꯏꯁꯦ ꯌꯥꯝ ꯂꯣꯏꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ. ꯃꯣꯏ ꯗꯨꯀꯥꯟ ꯈꯔ ꯂꯩꯗꯅ, ꯑꯗꯨꯒ ꯋꯥ ꯉꯥꯡꯅꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ. ꯍꯣꯏ, ꯁꯤꯒꯤ ꯀꯀꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯣ ꯃꯌꯥꯝꯁꯨ ꯗꯨꯀꯥꯟꯁꯦ ꯁꯨꯝ ꯀꯩꯅꯣ ꯏꯔꯤꯜꯕꯨꯡꯗꯩ ꯍꯥꯏꯒꯠꯂꯒꯅ ꯀꯩꯅꯣꯗ ꯂꯩꯔꯦ. ꯀꯣꯡꯕ ꯊꯣꯡ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯔꯥꯏꯠꯇ ꯂꯩꯗꯣꯏꯅꯤꯀꯣ. ꯍꯥꯏꯒꯠꯂꯛꯄꯗꯅ ꯏꯝꯐꯥꯜꯗ ꯍꯥꯏꯊꯔꯛꯄꯗꯅ ꯀꯩꯅꯣ ꯂꯩꯗꯣꯏꯅꯤ, ꯂꯦꯐꯇ ꯑꯣꯏꯗꯣꯏꯅꯤ. ꯗꯨꯀꯥꯟ ꯑꯅꯤꯁꯨꯕꯗ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯕꯤꯌꯨ. ꯍꯧꯖꯤꯛ ꯕꯕꯥ ꯐꯨꯔꯤꯠ ꯑꯃꯒ ꯄꯨꯄꯨꯒꯤ ꯃꯣꯖꯥ ꯑꯃ ꯂꯧꯔꯦ. ꯀꯦꯛ ꯂꯩꯔꯦ. ꯀꯣꯡꯕꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ. ꯁꯤ ꯂꯝꯕꯤꯗꯤ ꯐꯠꯇꯦ. ꯍꯣꯔꯦꯟ ꯀꯦꯛꯁꯤ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ. ꯃꯊꯪ ꯎꯠꯂꯛꯑꯒꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ. ꯈꯪꯒꯗ꯭ꯔꯥꯅ ꯑꯥꯗ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯥꯗ ꯊꯝꯃꯤꯀꯣ. ꯁꯔꯄ꯭ꯔꯥꯏꯖꯇꯣ ꯈꯪꯉꯝꯒꯗ꯭ꯔꯥꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ. ꯑꯗꯨꯒꯤ ꯁꯤꯗ ꯊꯝꯃꯒ ꯍꯣꯔꯦꯟ ꯂꯧꯕ ꯊꯣꯛꯂꯛꯑꯒꯦ. ꯑꯗꯣ ꯌꯦꯡꯉꯁꯤꯀꯣ ꯍꯣꯔꯦꯟ ꯀꯩꯀꯩ ꯇꯧꯕꯅꯣ. ꯄꯣꯠ ꯆꯩꯗꯤ ꯂꯩꯔꯛꯇꯕ ꯁꯥꯗꯣꯏꯅꯦꯕ. ꯐ꯭ꯔꯤꯗ ꯂꯥꯛꯄ ꯁꯥꯗꯣꯏꯅꯦꯕꯀꯣ. ꯊꯝꯃꯦ. ꯁꯤꯗ ꯀꯥꯕꯅꯤ. ꯕꯕꯥ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯂꯩꯍꯧꯔꯤꯕ. ꯑꯗ ꯁꯤꯗ
ꯄꯣꯠ ꯆꯩ ꯊꯝꯃꯝꯕꯗꯣ ꯂꯧꯔꯒꯦ ꯁꯤ ꯂꯣꯟꯅ ꯊꯝꯃꯤꯅꯦꯀꯣ ꯃꯌꯥꯝ ꯕꯕꯥ ꯂꯩꯔꯝꯃꯅꯤꯅ ꯁꯤꯅꯦꯀꯣ ꯕꯕꯥ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯊꯝꯃꯝꯕꯅꯦꯕ ꯆꯪꯉꯦ ꯐꯃꯨꯡꯗ ꯂꯩꯔꯤꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯗꯤ ꯃꯥ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯊꯥꯖꯔꯒ ꯀꯩꯝ ꯂꯩꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯂꯩꯗꯣꯏꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯥꯗꯔ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯊꯝꯃꯨꯒꯤꯒꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯃꯨꯛ ꯅꯝꯃꯛꯑꯒꯦ ꯁꯤ ꯉꯥꯏꯍꯥꯛ ꯊꯝꯒꯤꯒꯦꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯆꯦꯒ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯃꯣꯏ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯆꯥꯔꯝꯃꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯂꯩꯔꯒ ꯇꯧꯔꯒꯦ ꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤ ꯐꯥꯗꯔꯁ ꯗꯦꯒꯤ ꯀꯦꯛꯅꯤ ꯏꯄꯨꯒ ꯕꯕꯥꯒꯤ ꯑꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯄꯥꯡꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯏꯅꯀꯣ ꯕꯕꯥꯒꯤ ꯀꯦꯛꯁꯦ ꯀꯛꯇ꯭ꯔꯤꯉꯩꯗ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯪꯗꯤ ꯍꯪꯖꯕꯅꯦ ꯍꯥꯏꯗꯤ ꯐꯥꯗꯔꯁ ꯗꯦꯗ ꯀꯩ ꯅꯆꯥ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯀꯩ ꯋꯥꯈꯜꯗ ꯀꯩ ꯐꯥꯎꯒꯦ ꯏꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯨꯃꯥꯏꯅ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯜꯂꯒ ꯇꯧꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯁꯤꯒꯤ ꯅꯠꯇꯕ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯏꯪꯊ ꯇꯞꯇꯅ ꯅꯨꯡꯉꯥꯏꯅ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯨꯃꯥꯏꯅ ꯇꯨꯡꯗꯁꯨ ꯂꯩꯍꯧꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯒ ꯂꯩꯍꯧꯔꯒꯗꯕ ꯇꯨꯡꯗ ꯃꯤꯔꯣꯜ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯏꯪꯊ ꯇꯞꯇꯅ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯃꯇꯨꯡꯗꯁꯨ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯪꯊ ꯇꯞꯇꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯄꯨꯗꯁꯨ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯗ ꯀꯩ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯄꯨꯄꯨꯒꯤ ꯊꯃꯣꯏꯗ ꯀꯌꯥꯝ ꯁꯨꯝ ꯂꯩꯗꯅ ꯉꯁꯤꯒꯤ ꯐꯥꯗꯔ ꯗꯦꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯁꯨ ꯃꯈꯩꯅ ꯃꯄꯥꯒꯤꯗꯃꯛꯇ ꯃꯄꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯃꯇꯨꯡ ꯑꯣꯜꯂꯛꯄ ꯄꯨꯟꯁꯤꯗ ꯏꯁꯨ ꯃꯈꯩꯒꯤ ꯏꯆꯥ ꯃꯈꯩꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯄꯨ ꯃꯕꯦꯡꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯗꯅ ꯍꯛꯆꯥꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗꯣ ꯃꯗꯨꯅ ꯄꯨꯄꯨꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯦꯟꯒꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯁꯤ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯩꯅ ꯑꯕꯣꯛꯀꯤꯗꯨꯗꯤ ꯄꯨꯄꯨ ꯈꯣꯏꯗ ꯍꯥꯏꯗꯤ ꯃꯄꯥ ꯑꯣꯏꯕ ꯁꯤ ꯏꯁꯨꯁꯤꯡꯅ ꯃꯄꯥꯒꯤ ꯃꯄꯨꯒꯤ ꯃꯃꯥꯒꯤ ꯄꯨꯝꯅꯃꯛ ꯁꯨꯞꯄꯒꯤ ꯑꯩꯅ ꯄꯨꯂꯞꯅ ꯑꯁꯤ ꯏꯁꯨꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯃꯇꯨꯡꯗꯐꯥꯎ ꯃꯥꯏ ꯄꯥꯛꯅ ꯏꯁꯨ ꯃꯈꯩꯅ ꯇꯧꯕ ꯉꯝꯕ ꯏꯃꯨꯡꯗ ꯏꯪꯅ ꯇꯞꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯃꯁꯤꯗꯒꯤ ꯍꯧꯅ ꯂꯥꯛꯀꯗꯧꯕ ꯏꯁꯨ ꯏꯆꯥ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯁꯣꯔꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨ
ꯂꯣꯏꯖꯔꯦ ꯅꯅꯥꯏꯗꯤ Mengada mulai. Ada istilah tidak memanggil ini kayak gini. Pembangunnya itu apa itu? Ayo. ꯐꯥꯗꯔꯁ ꯗꯦ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯋꯥꯈꯜꯗ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯏ ꯍꯥꯏꯕꯗꯤ ꯉꯁꯤꯗꯩ ꯍꯧꯔꯦ ꯍꯥꯏꯔꯒ ꯃꯄꯥ ꯍꯥꯏꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯩ ꯉꯁꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯁꯣꯔꯗꯁꯨ ꯌꯥꯝꯅ ꯊꯧꯅꯤꯖꯕ ꯑꯃ ꯑꯩ ꯉꯁꯤ ꯑꯌꯨꯛꯀꯤ ꯏꯁꯣꯔꯗꯁꯨ ꯌꯥꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯖꯈꯤ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕ ꯃꯁꯥꯗꯁꯨ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛꯁꯨ ꯑꯗꯨꯝ ꯃꯆꯤꯠ ꯃꯆꯤꯠ ꯑꯗꯨꯝ ꯅꯥꯒꯟꯕ ꯑꯣꯏꯒꯟꯕꯅꯤꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥ ꯑꯩ ꯌꯨꯝꯁꯤꯗ ꯂꯩ ꯑꯗꯨꯕꯨ ꯆꯍꯤ 3-4 ꯃꯃꯥꯡꯗ ꯐꯣꯟꯗ ꯇꯧꯔꯒ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯐꯣꯟꯒꯤ ꯃꯇꯦꯡꯗ ꯑꯩ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯅꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩ ꯕꯕꯥꯒꯤ ꯁꯛ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯄꯦꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯅ ꯕꯕꯥꯗꯁꯨ ꯑꯩꯅ ꯕꯣꯔ ꯄꯤꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ Ichegi puninga ubagi numit hari ipagi numit sida kay hainin balo nando ipagi numit nina ipagi nila kay tundo niya to hafit puningi kay ꯌꯥꯝꯅ ꯅꯨꯄꯤꯒꯅꯨ ꯌꯥꯝ ꯅꯨꯄꯤꯔꯣꯏ ꯌꯥꯝ ꯅꯨꯄꯤꯔꯣꯏ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯍꯦꯄꯤ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯉꯁꯤ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯄꯨꯄꯨꯁꯨ ꯂꯩ ꯏꯕꯣꯛꯁꯨ ꯂꯩ ꯑꯗꯣ ꯍꯦꯄꯤ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯄꯨꯄꯨꯒ ꯕꯕꯥꯒ ꯉꯁꯤꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤꯗ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯁꯨ ꯅꯆꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯟꯅ ꯐꯪꯕ ꯑꯅꯥ ꯑꯌꯦꯛꯁꯨ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯆꯥꯅꯁꯨ ꯑꯣꯏꯕ ꯑꯩꯅ ꯃꯄꯨ ꯃꯃꯥꯗ ꯊꯧꯅꯤꯖꯔꯤ kaya bro ini kita pahornya kau nak betul pulak pair pupu je pair Masih pulak fire sih. Aduh ketindan sih. happy birthday Ayo panggil gila. Happy Father's Day to you. Happy Father's Day to you. Jadi Hindi na saan piyahan ilalo. Ay na, mapanggap niya. Parang mamana, buda ilo, sisina babana. Parkina, sisina mabada ilo sila. Ito yung matanda. Habra.
Boleh dapat. Được rồi, này cắt thuốc con. Cắt thuốc. Này, bữa cái này cũng khá đơn đây. Từ xong từ. Từ rồi cái này tạm bây xong rồi mà. 하오라니. Rồi phải ăn cái này mình đi dài rồi. Đây, đi không. 탕디. Ăn đâu là cục. Buat ini semua kayak gitu deh. Tôi đi thì nó làm cho bà yang ini. Lalu nanti apa nih mau sampai dia. Tunggu ini. Baik lah bang. Kamu yang nggak jalan nama. 가자. Orang ada Sony. 담고. Tapi yang teri. 아한 하는 또. Mungkin kan mana. Atau indri yang ada. terus dikit bawahnya jangan lupa tominya Đây là món này là quay để đây. bawah itu Đây là món. ada sama ulo ya tadi makanya ada sama ulo Padahal di mai semua ada. Udah ini mana? Asal apa di mai kita. Bisa. Di sini sana. Nasi bagi umay yang ko. Ay di tayo ni, pahirin mo na. Uy, masarap ito naman. wah Mau lau? Kaya ako sa harap pa na hindahan ko doon makas hihita agas pa nung parang kuasin ba? Sas. hindi kami hulo. Muchi ka ba? Ayun na mula na. Namlaw eh. Ay namlaw yes na. Kamu ada di tempat rumah deh. Apa? Oh, sayang nih. Ano? Nangyay. Saya ini. Lao nè mày ăn mo tới thân thân của Không có. Cái này mà không đi cô nói lên rồi không có thể có đấy. Anh đúng là tự giác, muốn tự giác. Na sayang mo din. Isang na din ko rin no. Anh đã được à? Anh. Mấy chị ăn nè. Đừng nghe nó. Salah tuh ini. Ôi tí tặng vào sao được bia rồi. Na ya diba? Sino salah? Asuko ko di. Yung mga maoro. Hết xì cái khá kami kuta. Anh hạ lệ. Chị em mình Nggak tahu lah. Amo na phone bila ma happy father's day lah. Hai ki ni lah. Amo ki father oi dua umur. Saya mana oi rau ni. ôi là na ôi là mà Hai oi oi dua dua. này nhìn như vậy Palo na di. cần cần Amo na phone kaya mo. Amo na nga hari yo omma. ông bao này là Kailan ho phone pito ha. mấy con như gì Looks tumalang din mo. Eh madi. Nare nag-look si. Looks today. Amo na ikunda mo yan mo naman na. Kunda ni tayo yo ka. chị đang hình con này cái mà không
Nampak yang tak apa iramo. Iramo ni nada yang tak apa. Kita iramo. Badat. Mungkin mau dari pakuan tuh lawan itu. Masih Cái dialogue giao thường lệ. dari mati jantan kamu di sang nggak kata sama di sang deh nih kami itu tuh itu kalau yang lain dengan itu apa ya yang mau tahu dia datang di mana gue gitu ya mana ini sang anu kan kini nggak out pasti suka kan kayak Cái chân sẽ này. Như này cái gì này. dulu nanti gitu nanti kali ada mbak nanti mati Kayak sini tahu. iya mbak nanti harap ada Gelas thấy mừng nih. Ya kalau kayaknya enggak cái gì mà vui thế này. kita nunggu pondok kah nonton nunggu aja dulu tadi kata itu Anh ấy mặc anh. bisa loh Bây giờ đây. yang Bây giờ. अब ये वही और चार. Ntar dia Sih yang nih. Video dengan untuk apa ya? Giờ phải ông sẽ có cái itu kan dan kayak dia này dulu Cake in baloi deh kok. Đây đi. Jagoi. dia terus dia Saya kan lu buat dari kaya do. Ipada mo utto ya. Cuma saya utri ko ipada. Jadi utto ya. Ayo. kamu oke guys Ayo dia. kan nggak dia mau pilih Sini ko. Sini jauh tu cek kalau apuri nama tu. Iya aja. Ano yun ba? Nang kinuha ba yun? ini saya kamu nggak kenal itu berani Sina? Ano nang wala lang mong gilo? May doon ba? Ano video cam ko din? Sina babagi ne? Sin makhay na ipugi ne ba? ini tahu ini jauh nih Happy Father's Day. Yep si sini ngasay ko live do. Mabada di adum pazadum man. Kamu berapa? Itu dah. Ini mereka kamu berapa? Kamu. yang kita tahu kita Kamu ini nadanya seru. udah beli nangan ya kau biar gitu Ahan oibnina toba kayju chanaba haidi leida surak kuma chalaju to chalaju ni pa yana bana maja hoina lawre map
ꯏꯁꯨꯅ ꯇꯣꯟꯗ ꯃꯖꯥꯕꯅꯤ ꯁꯤꯒꯤꯔꯒ ꯏꯁꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯅꯕ ꯕꯣꯔ ꯄꯤꯔꯕꯅꯤ ꯂꯣꯏꯖꯔꯒꯦ ꯖꯩ ꯍꯤꯟ ꯕꯕꯥ ꯑꯗꯨ ꯑꯝꯇ ꯂꯤꯠꯂꯨꯅꯤ Lại tầm này bị tí tính ꯉꯧꯕ ꯅꯨꯡ ꯐꯪꯉꯛꯄ ꯎꯕꯗ rồi cứ mình xin của cái nó thuộc tây thì em may đầy đủ đấy thuộc nó xem nó vậy thuộc tây nó vậy cái gì đó cái nào phải để rồi mà natai ilaba to tanang bo natai ilabo चलके बा चलके dan dia mau begini macam saja koi अखोई अबोकी खुनोक्तने ngauri साबा समुका Mà cái nó cũng nè thì đang sống 1 2 3 अमुका Tawa cái nó cái gì à chị một बाबा चना đôi vậy à chị đã đang đầu về này lên không नाइ लेनो cái đó là một lần này lên một lần rồi Tadi dia mau ke ê nó phải không đi đâu rồi đi aku nggak ada terus ini nggak ada kamu cerita mah ya ini si bini pura pura ada di situ ya waktu itu di sana nih hari sini naik sudah pada nanti kilometer pun kondisi jam satu pada lah nah itu makan kayak honga kayak wakan dia dari anak batung ni kan dia đi vâng mà nhé anak orang lain lagi kita lain tahu tak đi vâng mà cái khờ khờ tí rồi cái nó phụ nữ đi aku lima ni nó phụ nữ đi đâu mà là làm ăn ở đây giờ đấy hả viên thì phải gần ini macam mana ini dah फजर ब्रेन को थोड़ा चलन फजनी ở đây có một cái đây là phụ nữ gì liên quan ở đây có sao đâu yang tu naik yang naik dia bilang deh से अंता बोलो से nó có sao đây đi 1 2 tang tang ding tang tang ding 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 tang tang ding tang ding tang ding dang dang ding 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 dang dang à tôi đi ui nhà máy tây kia ding tang rồi ding tang có tổ bà ba muốn tao gì vậy bà ba kia nó so apa Wadah stop tu. anh nói được hết là cháu Hay là tốt अबो के मक दौरो ấy kìa बाबा की दी मामा हम थोला ने đi bố có kỹ năng ताका दिन anh nó chỉ dùng để dùng mình là thằng cái sân này dạ bà chính là sao bị hay mình là thằng cái sân này 1 2 3 go mình là thằng cái sân này mai đang sida sanaliba manipurgi ningol oibina mabung maupa punamana chakau jabathasina so I just lose the book dance कोई माय दे पापुंग के अगेंस्ट ने थोला तो against जाते ने से बुबू की दी पेड़ थोक रे बा बाबा की दी कना थोक तो नहीं
ꯑꯩꯈꯣꯏ ꯃꯃꯥ ꯊꯣꯛꯇ꯭ꯔꯗꯤ ꯀꯅꯥ ꯊꯣꯛꯇꯣꯏꯅꯤ Kopi nó cả tân. ꯉꯥꯛꯇ ꯊꯣꯛꯄꯤꯔꯣ ꯑꯩ ꯅꯛꯁꯤꯜꯂꯗꯤ ꯀꯌꯥ ꯌꯥꯗꯦ Nó phụ ngoài trên này mà không gọi là phần mà có lần. ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯀꯩ ꯏꯁꯩ ꯁꯛꯀꯅꯤ Kinh sa kinh. Nó mà ꯅꯣꯏ ꯃꯔꯤꯡ ꯏꯁꯩ ꯇꯧꯒꯗꯕꯅꯤ ꯃꯔꯤꯡꯗ ꯄꯥꯜꯂꯛꯑꯕꯅꯤ ꯃꯔꯤꯡ ꯏꯁꯩ ꯇꯧꯒꯗꯕꯅꯤ ꯃꯥꯅꯦ Sao mà đi. ꯑꯃꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯝꯄꯤꯠꯇ ꯁꯛꯄ ꯑꯃ ꯀꯟꯊꯧ ꯅꯠꯇ꯭ꯔ ꯑꯩꯒꯤ ꯏꯁꯩ ꯑꯣꯏꯅ ꯇꯧꯔꯒꯦ ꯐꯥꯔꯁ ꯏꯄꯥ ꯍꯣꯏꯅ ꯏꯃꯥ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯐꯥꯔꯁt ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯩ ꯁꯛꯂꯛꯀꯦꯕꯀꯣ ꯑꯗꯨ ꯅꯪ ꯗꯥꯟꯁ ꯇꯧꯔꯕ ꯑꯗꯣ ꯐꯅꯦꯛꯇꯣ ꯈꯤꯇꯪ ꯁꯦꯝꯕꯤꯌꯨ Comment tôi đang sống thế nào? Dạ, tôi biết đâu chứ đi thấm ta. Thôi tôi biết sao. ꯁꯛꯂꯛꯑꯒꯦ ꯔꯦꯗꯤ Sao nghe đâu? Con đâu có đi sao ổn gì đâu. Lại có đi. ꯁꯣꯝ ꯂꯥꯛꯑꯣ ꯁꯣꯝꯗ Dạ. Bắt đi được. Con không phải sao này. Đi thế này. ꯁꯨꯃꯥꯏꯅ Rồi cái. 1 2 3 ready รีดังลุงจันปาร์บังฟ้าวางเรายังเก้านางสันทุงรัวลุงสีวาให้มานูนานุงหุงเราว่าเมเรายังเก้านาง Okay, Magi. Tangkak loy matik katang ni video sangan ni ba. Mayanggi nungay ni ngay. Si Father's Day gi namit sida inang pa iba ni nungay ni dum sense fi wanita. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦꯕꯀꯣ Adudi video se mayam nungay biragadi like tawdaba subscribe tawdaba comment pidaba loy na to sinbiramo inang pagi channel sida. Thank you.